너 이렇게 가렌 까마이는 비리기면 소금 거의 보통은 통해 이렇게 생각할 때는 하이 떠다오 양이로 이끌어 상물 닥칠래 심으로 이게 루블라 메이마 사니 그러면 이제 이수지 인통 수만지 그러면 이제 ku실eko 사지 ku실래 mấy cái tao không cho là gì vậy có rồi sẽ đâu 그룹들과 맹스만 그냥 뿌라지만 수분 이런 거가 이놈은 아두면 가면 사로 하는 사이지 그럼 하는 비디오 또 다갈라는 하비디 해 타보기 셈로 실 하비디 마음나 비디오 또는 다갈 때 땡도 고딩기름 나도 그게 깨디 상도 많이 따 하다 장안에 해지 장안에 하비디 그도 순이 포치게 레이바 순 까도래고 또 순 피가 포치게 포치 레이바 어제 커가 또바 kum까지 yin 파이터 어떻게 타복 주자 더 오콘하게 스타일을 내려주고 것도 아두나 타복도 상담아 할때 너 실례라 같이 이제 아이는 통문에 상상일 거 그거 다 통원에 통다오네 마히제 공나 공에도 아도시 공부지 나랑 공부내도 아도 공하는 이렇게 하니 뭐도 사네 뭐도 상황이 닥선가 되고 아이나 사면서 사라는 뭐지 뭐좀 맛이 그냥 사네 로도 사요 너 실례라 너 스타일을 주려고 것도 어디서 자, 내가 그러면 시작 해야겠고. 사이다로. 아이 소금으로 먼저 깨니. 좀 짜닝다도 소금으로 먼저 이렇게 해야 좀 빠매봐. 짜닝다 봐이. 깨니 파나 싹 짜닝다도 소금으로 먼저디 좀 짜르게 나기 되지 않을 하이다. 그러면 어디서 아이 오리지널 하이다 소금 이런 거세. 그러면 하울세. 아이 틀레거 소금 이런 거기 마티아스 소금가 소금 중에 너가 이엔가 ngô sao hầu này nó khơi mà khơi ibai ơi nông thôn thế này đã xa đều của bao nhiêu cũng một xíu tại giảm hết bây giờ sao tụi hai đi số khối chia khối gì cật đầu đi của tôi sắc từng gram cái nó có thằng này bạn chả như thằng em trai chỉ là 100 đến tờ chả như này thằng trai kìa tôi hai cái với cái bà cái chẳng làm sao đâu chả như nào cũng là sai ta rồi nè 또 그럼 저는 정말 빨고 되는 거 또
Jabba 딱 그냥 그래도 그러고요. 밟아. 야. 일로. 이때 고생했지 하나. 또. 이거 뭐야 이거? 어머. 그래죠. 그래. 먹지. 너 자식 한 mukbang tꯧꯕ ꯆꯥꯛꯁꯦ ꯈꯔ ꯌꯥꯝ ꯆꯥꯗ꯭ꯔꯗꯤ ꯌꯥꯗꯦꯕ. ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯥꯔꯤꯕ ꯆꯥꯛ ꯆꯥꯡꯁꯤꯒ ꯍꯥꯏꯅꯔꯗꯤ ꯌꯥꯝ ꯐꯔꯛ ꯇꯥꯏꯕ. ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯇꯧꯕꯗ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇꯕ. ꯑꯗꯨꯁꯨ ꯈꯔ ꯇꯣꯏꯗ꯭ꯔꯤꯁꯦ. 오케이. Mà guys, Hồi muốn lại. wait, mấy bữa nữa gạt tay, mà đó, aku gạt tay Phuket saya tu, lagi rồi thì đi để bị stage rồi, đây rồi vẫn gạt tay. Rồi thì kia cái đến cái máy đen bi được mẹ khôi đi mấy mà Nha, thati tu saya, đừng đi ngoài mà, nung đi nè bụng nó khai khai được
ꯀꯥꯏꯗꯅꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯀ꯭ꯋꯥꯀꯩꯊꯦꯜ ꯂꯩꯕ ꯀꯣꯛꯈꯠꯂꯒ ꯑꯩꯈꯣꯏ ꯇꯥꯃꯣꯁꯦ ꯑꯩꯉꯣꯟꯗ ꯉꯥꯡꯉꯝꯃꯤꯅꯤ ꯌꯦꯟ ꯃꯇꯨꯝ ꯆꯥꯗꯦꯅ ꯆꯥꯕꯒꯤ ꯅꯠꯇꯦ ꯌꯦꯟ ꯃꯇꯨꯝ ꯆꯥꯗꯦ ꯍꯧꯖꯤꯛꯀꯤꯗꯣ ꯑꯣ ꯑꯩꯁꯨ ꯆꯥꯕꯁꯦ ꯀꯤꯔꯦꯕ ꯀꯩꯅꯣ ꯌꯦꯟ ꯃꯔꯨ ꯄꯜꯂꯤꯅꯦꯕ ꯅꯍꯥꯟ ꯀꯩꯅꯣ ꯃꯨꯛꯕꯥꯡ ꯇꯧꯕꯗ ꯅꯠꯇꯦ ꯃꯨꯛꯕꯥꯡ ꯇꯧꯕ ꯅꯠꯇꯦ ꯆꯨꯝꯅ ꯆꯥꯕꯗ ꯆꯨꯝꯅ ꯆꯥꯕꯅꯦꯕ ꯑꯩꯈꯣꯏꯗꯣ ꯏꯃꯥꯟꯅꯕ ꯁꯨꯝ ꯆꯥꯛ ꯀꯧꯕꯅꯦꯕ ꯑꯩꯈꯣꯏ ꯁꯝ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯁꯝ ꯀꯛꯄ ꯑꯗ ꯏꯃꯥꯟꯅꯕꯗꯣ ꯁꯨꯝ ꯑꯗꯨꯝ ꯀꯛꯄꯤꯕ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯍꯥꯏꯌꯦꯕꯀꯣ ꯁꯝ ꯀꯛꯄ ꯍꯩꯕ ꯀꯩ ꯍꯥꯏꯅꯤ ꯕꯥꯔꯕꯔ ꯍꯥꯡꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯁꯨꯝ ꯑꯩꯁꯨ ꯁꯨꯝ ꯈꯛꯇꯪꯗꯤ ꯌꯥꯔꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯁꯨꯝ ꯂꯣꯀꯦꯜꯗ ꯇꯝꯅꯕꯗꯣ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯁꯦ ꯑꯗꯨꯗ ꯏꯃꯥꯟꯅꯕ ꯈꯔ ꯍꯩꯕ ꯑꯩꯈꯣꯏ ꯀꯥꯏ ꯁꯨꯝ ꯃꯁꯝꯅ ꯁꯨꯝ ꯀꯛꯄ ꯑꯗꯣ ꯁꯨꯝ ꯀꯛꯄꯁꯤꯗ ꯈꯨꯅꯥꯎꯁꯦ ꯌꯦꯟꯗꯣ ꯍꯥꯎꯋꯦꯕ ꯑꯗꯣ ꯍꯥꯎꯕꯁꯤꯗ ꯆꯥꯕꯁꯤꯗ ꯈꯨꯅꯥꯎꯁꯦ ꯌꯦꯟ ꯃꯔꯨ ꯄꯜꯂꯦ ꯂꯥꯎꯕ ꯍꯥꯏꯇꯥꯔꯦ ꯏꯁꯝ ꯂꯥꯎ ꯁꯝꯅ ꯍꯥꯏꯔꯕꯗ ꯁꯝꯅꯔꯤꯁꯦ ꯋꯥꯁꯦ ꯇꯪꯈꯥꯏ ꯀꯛꯊꯠꯂꯁꯦ ꯑꯗꯨꯒ ꯂꯥꯎꯕ ꯍꯥꯏꯇꯥꯔꯦ ꯂꯥꯎꯕꯁꯤꯗ ꯀꯩꯅꯣ ꯇꯧꯕ ꯄꯟꯕ ꯑꯗꯣ ꯑꯩꯈꯣꯏ ꯄꯤꯛꯏꯉꯩꯗ ꯌꯥꯝ ꯆꯥꯔꯛꯄ ꯌꯦꯟꯒꯤꯁꯦ ꯃꯥꯏ ꯀꯔꯛ ꯀꯔꯛ ꯂꯥꯎꯕꯗꯣ ꯍꯥꯎꯋꯦꯅ ꯆꯥꯔꯛꯑꯦ ꯃꯣꯔꯣꯛ ꯍꯣꯏ ꯚꯤꯗꯤꯑꯣ ꯍꯧꯕꯁꯦ ꯎꯠꯂꯛꯀꯦꯕꯀꯣ ꯃꯣꯔꯣꯛ ꯊꯥꯛꯈꯤꯕ ꯀꯌꯥꯝ ꯊꯥꯛꯏꯌꯣ ꯀꯨꯏꯁ ꯑꯃ ꯇꯧꯕꯗ ꯇꯤꯁꯨ ꯄꯦꯄꯔꯗꯤ ꯆꯤꯞꯁꯇꯣ ꯌꯥꯔꯦ ꯀꯥꯏ ꯊꯝꯕ ꯀꯩꯗꯧꯔꯒ ꯃꯌꯥꯝ ꯃꯆꯥ ꯅꯨꯄꯤꯒ ꯅꯨꯄꯥꯒ ꯗꯤꯕꯦꯠ ꯇꯧꯅꯕꯗꯣ ꯁꯥ ꯂꯦꯞꯄꯒ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯔꯕ ꯉꯥꯡꯁꯦ ꯍꯥꯏꯔꯕ ꯅꯠꯇꯦ ꯀꯃꯥꯏꯅ ꯆꯥꯕꯒꯤ ꯃꯇꯥꯡꯗ ꯌꯦꯟꯒꯤ ꯀꯔꯝꯕ ꯄꯥꯠꯇꯅ ꯀꯃꯥꯏꯅ ꯆꯤꯛꯏ ꯑꯩ ꯅꯤꯡꯁꯤ ꯃꯉꯛꯁꯝ ꯆꯥꯕꯁꯦ ꯃꯉꯛꯁꯝꯗꯤ ꯄꯨꯝꯅ ꯁꯥꯏꯗꯅ ꯍꯥꯏ ꯈꯔ ꯆꯤꯗꯣꯏꯅ ꯑꯩ ꯁꯨꯝ ꯅꯤꯡꯁꯤꯡꯉꯛꯄ ꯈꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯌꯦꯟ ꯃꯇꯨꯝ ꯆꯥ ꯁꯤꯡꯕꯁꯦ ꯚꯤꯗꯤꯑꯣ ꯑꯃ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯄꯣꯠ ꯆꯩ ꯌꯥꯝ ꯄꯥꯜꯂꯒ ꯁꯨꯃꯥꯏꯅ ꯉꯥꯛꯄꯗꯣ ꯑꯗꯨ ꯇꯧꯒꯅꯣ ꯇꯧꯁꯤꯔꯣ ꯃꯁꯛꯅꯦ ꯅꯥꯒ ꯃꯣꯛ ꯏꯁꯣꯟꯒ ꯇꯨ ꯒꯥꯏꯁ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯥꯕ ꯂꯣꯏꯔꯦ ꯅꯣ ꯔꯤꯑꯦꯛꯁꯟ extreme no reaction no ꯑꯩꯈꯣꯏ ꯂꯦꯇꯁꯁꯦ ꯑꯩꯈꯣꯏꯅ ꯃꯤꯅꯥꯏꯕꯤꯅꯦ ꯑꯁꯦꯡꯕꯅꯤ ꯂꯦꯇꯁꯦ ꯍꯧꯖꯤꯛꯇ ꯍꯥꯟꯅ ꯍꯥꯟꯕꯁꯦ ꯍꯥꯟꯅ ꯁꯤ ꯁꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯉꯁꯥꯏ ꯕ꯭ꯂꯦꯛ ꯇꯧꯕꯁꯦ ꯈꯥꯏꯕ ꯁꯨꯝ ꯁꯥꯏꯠꯀꯤ ꯑꯣꯏꯅ ꯍꯥꯞꯄꯅ ꯐꯖꯅ ꯁꯨꯃꯥꯏꯅ ꯅꯠꯇ꯭ꯔ ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯍꯧꯔꯛꯄꯩ ꯈꯔ ꯉꯧꯔꯒ ꯑꯣꯏꯗꯤ ꯀꯩꯝ ꯇꯧꯗꯦ ꯃꯨꯁꯜꯗꯤ ꯈꯥꯏꯕ ꯑꯗꯨ ꯃꯌꯥꯝꯅ ꯆꯥꯅꯤꯡꯕ ꯃꯊꯦꯜ ꯂꯩꯔꯒꯗꯤ ꯍꯥꯏꯕꯤꯔꯣ ꯀꯃꯦꯟꯇ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯥꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯁꯤꯒꯤꯗꯤ ꯕꯥꯏ ꯕꯥꯏ